Asigi kulumdogi numitdang shakhangdaba shingna Konung mamangda leiba Cadagi office changlaktuna chang kaya mai thadoklamba amadi mapham aduda leiba Meeoi mari Thamthiba Phuramba thoudok adu Cada na Akanba Maongda Yaningdaba Phongdorakli ngasi Konung mamangda leiba Cadagi Meeoi loishangna pangthokpa paugi mifam amada Cadagi Women's Affairs Secretary thadoklamba Purnima hai Cada da pendaba leirabasu office ta hana pau piraktuna wari sanaba yaba ngaktani adubu wafam amata haidana matam kayagi mamangdagi drug ki mayokta thabak tawduna laklibasingda asigumba thawong chatharakpa si yaningde chang kaya ama mai tharamba si laibak thibane Cada office asi ka wairaga leibane mai tharamba sina ka asige makhada leiriba Meeoi singda asokapan thoglam labade kanana madu tekchak pugane makna makha taradun hai thokiba thaudogadu office ki maru oiba pochei kaya ama supukre Masidanatana khulngakliba icha singidamang mateng pangnaba miyamdagi khaiduna thamba lupa lakh amaga lising yankhairomgi senfum su yaukre mafam asida leiba ahal mari busu tamthina fu cheramba se laibak thibani haina makna makha take thong nam khairaga kogi katago bisale jari basia chang dagi kaidagi kogi namak loinamak mang tahalame mai thadana kotan manghan birame aduga Meeoi mari busu puraga yam thina phubirame posai kayam busu phubigare posai singdo ai andarage buti kogi computer ani adagi laptop induction adagi TV filter adagi kogi machine paisa oina pot khaya busu paisa ju dum yaukre district na kogi apa mayam gi sa singsi koi pangjana baina district man khaija dan thamba paisa busu loina phubigare paisa oina la makhai mo chu moina to bula de che chang ama koi kuti ma payo ni tuman birame loina na lai bese koi gi re koi gi bhara da lai jabani che jumji da mayam che loina lai bani makha da sigumba mayam je mai se thabiram de loina mang takadori bani aduna sigumba thoudok se matungda amona thon biganu haina koi haijari